ngasi fonkibasi phongdagi maruoibi ipauksin khongosaraga Manipur top channel gi maikedi gi myamna thamjagi ahanbada hairok to wakat mifam phamkhre hairok tagi en Rohit hat khibadu gi mayok to CM khiba GAC na sangchilakpa khongjang gi saru ama oina hairok part 3 Taurangbam Laikai amadi hairok part 2 Pujari Sithek ta Rohit Misi gi asingba asumbo oil fangalo haina wakat mifam phamkhre December kunga matoi ahing da thokiba yamna lewak thiba thawdo amada laikhidraba ningthaujam Rohit ki misi asibu yaningdaba phongdoktuna misi asiga asumba du puthonaba phamkiba wakat mifam aduda mahairoi hatpa phangsi taw mahairoi hatpa yaningde matik sadaba MLA pham thatu u haina iba pret card sing paiki panba yabade hairok ta mikal ga mari lainana thokiba hingsada Rohit nongmaina panduna laikhidabani hainasu pausna phongdorakli Atop Pamana plane manung the positive oirakpadagi toilet isolate tawkhre Chicago dagi Iceland paiba flight amagi manungda sangyeng tawbada COVID-19 positive oirakpadagi US ki nupi ama aeroplane gi bathroom da pung ahum quarantine tawkhre haina media report sina phungdokhi Marisa Fortio Kobi Michigan digi oza oibi ama plane tonglingai marakta makhanau nungairaktabadagi bathroom da satuna rapid covid test tawbadagi mahak infection tawre haba confirm tawre haiba khangki flight paidringai mamangna nupi eduna phungdokhibadi ma PCR test ani amasum rapid test mangarak tawduna negative oiri haina phungdokhi flight tonglaba pung ama makhai rongi matungda mahak makhanau du nungairakidi amadi mako ngawba horakhi sangyeng ama tawthokpa phagani khanduna test tawruba matamda positive oikhibani ma masamakti vaccine dose suna kaplaba matungda booster dose su kaplabani vaccine kaptaba miyoi singa thabak tawminaba maramna mahak toina test tawki plane manungda mahakna result phanglakpada Atlantic Ocean mathakta pairiba plane adugi bathroom manungda pung ahum quarantine tawduna laikhibani haba wafam phongdorakhi Atopa pamana Kerala da Omicron case samaga tare sure ngasi Kerala da Omicron gi anova case nifugumari thengnabaga loyana state adu da anova variant aduna infection tawkiba masing ngasi samaga tare sure haina state health minister Bina George na phongdorakli minister na pankibra United Arab Emirates tagi lakhiba miyoi kunga United Kingdom dagi lakhiba kunga humdoya masum atai tuan mafam kya dagi lakhiba miyoi singda Omicron gi case sing thengnaki infection tawraba miyoi singa contact tawrubadagi miyoi taresu infection tawki hari ayamba case sing di Iranakulam da kuntraga taret Tiruvananthapuram da kunga taruk thenaki miyoi amadi infection dagi recover tawre miyoi khudima adu state capital da leiba Rajiv Gandhi Center for Biotechnology da changyeng tawkhibani hanasu pausna phongdorakli atopa pawmana Nargis hatpada senabasing sairak pigadabani lamdam sida toina thokliba thawdo wathok mihat mipun misi mina singi manungda handakta thiba khangdana lairakhiba mitei pangal nupi masa laisabi ama December 19 ki ayukta Lilong PS ki manung janba Lilong Hauraibi makha lekai konjinda leiba Thambal Academy English School manaki Turel Torban asi waksang oina fangkibi Lilong Hauraibi makha lekai salam manungdagi korimayum Nargis sai kungama thoibu Minungsi laitana hatpada senariba kudingmak laingang na ahakpa sairak pigadabani haina kanglaipak lamjing apunba mairalup kangla maina sirol amada akan wafam thamlakli hauzik lamdam sida hingliba miyoi singi moral value yamna nemtharakli nupi bu hanthana yengbagi hainabe sina nupi hatpagi sang wanglibani mamangai ipa ipu singna nupi bu awangba thakta thamlamadagi nupina mangjil thana Iraipak iram damasi kanjana bo hona kiba adugi ona tainabada ngasidi nupibu sanapotkum nong makangdana molest tawba rape tawba hatokpa sina khunai si kari oirakani khanthadriba masa warakpa ngamdraba miyoising laikai sina ahakpa serak pifam thoi hainasu pausna pankhi atop pawmana kapnabada militant ahum sire security man mari sokle Jammu and Kashmir gi Srinagar city da ngasi thokiba numai kapnabagi thawdo amada police ki bus amada satharakiba December 13 gi attack ta sienaba ama yauna Jais-e Mohammed ki militant ahum sikhibaga loinana atopa security personnel marina sokle haina police na phongdokre
Police official amana phongdokpagi matung ina nongmai kapnabagi thawdo adu ngasi ayu anganbada Srinagar city gi Pantha Sok area da thokibani mangna haiki Pantha Sok area da militant sing laide haba paw phangbadagi security force singna maphamdu question baga loinana thi humbagi thabak sathaki maphamdu da militant sing laide haba chapchana khangbaga makoi khulai thadoktuna sangjaraknabagi tanja matik chana pikhi adubo yadabaga loinana security force sing tamna nomai kapsilaki haina mahna phongdokli official duna haiki nomai kapsilakpadudagi security personnel singna handuna kapna ki amadi nakal anigi marakta kapna baduda militant ahum sikhi kapna baduda police ki miye ahum amasum CRPF personnel amasum sokpaga loinana asokpa singdu hospital amada pukhatkri haina sumakna phongdokli Lushilakpoina topa paukrana Secretariat Veterinary Department gi angam athok sing ko na pirakpa direction thawaidre kusi rasi tawduna leire Secretariat Veterinary Department na thabak tawriba angam athok singda ko na pirakpa director thawaidabagi phibam lakle mana pamba mong na kusi rasi tawduna leire hari khudam oina hairabada Veterinary Department da laingak na kum sing English sing ani kun gi November thada Dr. S. Indra Singhabu Deputy Director Oina Promotion Piraba Matungda Kum Sing English Singaniga Kungi December Thadana Zeribam the posting Piribasini Dr. Indra na Kum Sing English Singaniga Kunga Matugi December Gi Saising Kunga Tereta Commissioner Veterinary da Pishin Kipa Wakat Sieda Mahak Pukumza English Singaniga Taragum Dagi March Thada District Veterinary Office Impal East Ki Joint Director Gi Kamanung the Pukiba Paduna Punba Honakiba Namduna siasang amada sign lauraga pauksi amada phonglakiba amasum electronic media na numit tare ni hablakiba kaya singa sina maram oiraga Porompat Police Impal East na FIR number 235 close at 2013 PRTPS ama housing director gi charge puriba Dr. CS Nanda Kishore yauna atopa employee taruki matakta register tawkiba laki adu hairiba criminal case asi Chief Judicial Magistrate Impal East ki Court Criminal Case number 44 of 2021 oina pending the lady amasum mathangi hearing na kumsing English singaniga kungani thogi January gi saising tareta court na lepli haina maki wakacheda mayek seng supali atopa pawmana saba loiba thani da ngari bi school gate tu tharakpada nanduna nupa masa masire New Delhi gi Baruwa Husainpur khungang da leiba government primary school amagi Iron Gate to Tharakpada say Tarukata Ngariba Nupama Samananduna Sikre Haina, Langaki senior official amana Fongdokre. School gate adu Saban Lokiba Tani Kata Ngaribani Hadi. Gate adu Salibasai English and Niga Kungamatogi October Tada Saban Loiduna, Sizunapa Horakibani. Buta Police Station Gimanung Sana Labor Primary School Gate adu Gimanata, Achilles Kobunupama Sadungarang Sanaduna Lakibani. Matamdura so londana laikiba gate adu khanghauduna tu tharakpadigi Achilles ki haksang da thomjila khibani haidi nupa masa adu gate adu gi ate akai singwarak ta phumjin khibadigi khudak ta laikide ma postmortem examination gi dama hospital gi mock ta thamkhre Faridpur gi sub divisional magistrate Ajay Kumar Upadhyayana phongdokhibagi matungina school gate tu tharaktuna nupa masa ama laikidaba thawdo adu gi matangna thijinba hore haidi amasum saba kuikidriba school gi gate adu atenba matam gi manungda tuhan khiba adu da sienaba sing lemna tharoi laikidraba nupa masa adu gi imung manungi miyoi sing da su government na pangba yaba sel gi tengba matik sana pigani haina mana su makhatana phongdo ki haina su paw sina su pali hauji ko ina di mem paw su matang se lusinjarage amasum patok su kibda so ki balan ki ba kya yaur su mem na ngapigani matam gi ba maru bi paw sing mem da lepa laitana update pizra kenisu channel sigi maike degi su mem na thamjari and thank you